ꯌꯨꯝꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ, ꯁꯛꯇꯤ ꯂꯩꯋꯥ ꯆꯦꯟꯕꯤ, ꯁꯦꯝꯗꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯍꯣꯠꯅꯔꯛꯄ ꯊꯕꯛꯂ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯣꯏꯔꯤꯒꯕ? ꯇꯅꯨꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯂꯩꯆꯤꯜ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯇꯅꯨ ꯂꯩꯆꯤꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ, "ꯆꯦ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯗ ꯃꯥꯅ ꯍꯨ ꯍꯥꯞꯂꯝꯃꯤꯅꯦ." ꯀꯔꯤꯝ ꯈꯨꯝꯗ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯕꯥꯟ ꯃꯈꯣꯜ ꯑꯗꯨ ꯋꯥꯡꯂꯛ, "ꯍꯦ ꯃꯧ, ꯁꯈꯤꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯈꯤꯅ ꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯦ." ꯀꯅꯥꯗꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯃꯍꯥꯛ, ꯁꯨꯞꯅꯒꯤ ꯁꯈꯤꯗꯅꯤ꯫ ꯂꯩꯆꯤꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯃꯥꯅ ꯍꯣꯠꯅꯔꯝꯕ ꯍꯤꯗꯥꯛꯇꯣ ꯆꯥꯛꯈꯨꯝꯅ ꯇꯥꯍꯧꯕꯅꯦ." ꯁꯈꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯇꯅꯨ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯆꯥꯛꯈꯨꯝ ꯑꯗꯨ ꯌꯧꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯄꯤ, ꯌꯥꯝꯅ ꯉꯛꯅ꯫ ꯇꯅꯨꯅ, "ꯍꯧꯖꯤꯛꯇ ꯁꯤꯗ ꯇꯥꯍꯧꯕꯅꯦ." ꯃꯤꯠꯌꯦꯡꯗꯨ ꯔꯤꯅꯥꯗ ꯇꯥꯔꯛꯏ꯫ ꯔꯤꯅꯥ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯃꯈꯥꯗ ꯅꯣꯟꯊꯈꯤ꯫ ꯅꯣꯡꯕꯥꯟꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯂꯥꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯊꯕꯛ ꯉꯥꯛꯇꯅꯦ. ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯗꯤ..." ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯁꯝꯗꯔꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯇꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯪꯖꯔꯣ, ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ." ꯇꯅꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯊꯛ ꯑꯗ ꯀꯥꯈꯠꯈꯤ꯫ ꯂꯣꯌꯥꯁꯨ ꯇꯞꯅ ꯃꯅꯤꯡꯗ ꯏꯟꯅꯈꯤ꯫ ꯂꯩꯆꯤꯜꯁꯨ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ꯫ ꯂꯩꯆꯤꯜ ꯊꯣꯛꯈꯤꯕꯒ ꯔꯤꯅꯥꯅ, "ꯅꯪꯅ ꯐꯅ ꯂꯣꯠꯇꯦ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯅꯣ ꯅꯣꯏꯅ ꯂꯣꯠꯂꯤꯁꯦ?" ꯑꯇꯦꯕ ꯁꯅꯥꯎ ꯁꯥꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯁꯥ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯈꯣꯜ ꯀꯂꯞ ꯈꯨꯝꯃꯛꯏ, "ꯑꯩꯅ ꯂꯣꯠꯄꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ. ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯐꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ. ꯅꯪꯅ ꯅꯁꯥꯒꯤ ꯅꯃꯧ ꯅꯨꯄꯤꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯗꯣꯏꯔꯥ?" ꯔꯤꯅꯥ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯈꯤ ꯇꯞꯅ ꯁꯣꯜꯍꯧꯏ, "ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯒ ꯀꯥꯞꯄ ꯍꯥꯏꯗꯨꯅꯤ." ꯇꯅꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯥꯡꯒꯜ ꯌꯥꯎꯗꯕꯤ, ꯑꯁꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯅꯠꯇꯦ ꯃꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯕ ꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯝꯗꯨꯅ ꯂꯩ꯫ ꯂꯣꯌꯥ ꯇꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯊꯣꯛꯂꯛꯂꯕ ꯈꯖꯥꯏ ꯑꯗꯨꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯣ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯣꯟꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯑꯁꯨꯛ ꯄꯤꯛꯄ ꯊꯧꯗꯣꯛ ꯃꯆꯥꯁꯤꯗ ꯀꯞꯂꯗꯤ ꯅꯪ ꯑꯆꯧꯕ ꯊꯧꯗꯣꯛꯇꯗꯤ ꯀꯃꯥꯏꯅ ꯄꯥꯟꯅꯗꯣꯏꯅꯣ?" ꯃꯈꯥ ꯇꯥꯔꯛꯏ, "ꯃꯣꯏꯅ ꯊꯥꯖꯗ꯭ꯔꯁꯨꯅꯦ, ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯥꯖꯩꯌꯦ." ꯂꯣꯌꯥ ꯇꯅꯨꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯇꯅꯨꯁꯨ ꯂꯣꯌꯥꯒꯤ ꯃꯊꯥꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯍꯩꯅꯩ ꯍꯩꯅꯗꯦ ꯍꯥꯏꯗ ꯂꯣꯌꯥꯒꯤ ꯃꯊꯥ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯀꯞꯆꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯒ ꯀꯞꯄ ꯐꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯂꯣꯌꯥꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯂꯒ, "ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ, ꯅꯪ ꯆꯥꯔꯨꯔꯣ." "ꯅꯪꯅ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯆꯥꯔꯔꯣꯏ." "ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯪ? ꯋꯥꯊꯤ ꯌꯥꯝ ꯇꯧꯅꯣ, ꯆꯥꯔꯨꯔꯣꯆꯣ." ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝ ꯑꯗꯨ ꯊꯥꯔꯒ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯉꯟꯕ ꯆꯥꯛ ꯑꯗꯨ ꯊꯣꯡꯀꯠꯂꯒ ꯊꯣꯡꯕ ꯌꯥꯕ ꯍꯤꯟꯖꯥꯡ ꯊꯤꯔꯛꯏ꯫ ꯍꯤꯟꯖꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯆꯥꯛꯇꯨꯒ ꯉꯔꯥꯡꯒꯤ ꯉꯥꯅꯨ ꯈꯔ ꯈꯥꯛꯍꯧꯕꯗꯨꯒ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯃꯃꯥ ꯆꯪꯂꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ, "ꯍꯩꯃꯥ, ꯆꯥꯛꯀ ꯂꯣꯏꯅ ꯊꯣꯡꯂꯝꯂꯦꯗꯅ, ꯍꯤꯟꯖꯥꯡꯗꯤ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤꯅꯦ. ꯉꯔꯥꯡꯒꯤ ꯉꯥꯅꯨ ꯈꯔ ꯈꯥꯛꯍꯧꯕꯗꯣ ꯑꯗꯨꯒ ꯆꯥꯔꯒꯦ ꯇꯧꯕꯅꯦ." "ꯅꯄꯥꯁꯨ ꯀꯔꯤꯃꯠꯇ ꯆꯥꯔꯝꯂꯔꯣꯏ, ꯃꯤꯒꯤ ꯄꯣꯠ ꯊꯥꯕ ꯆꯠꯈ꯭ꯔꯤꯗꯨꯕꯨ." "ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯇꯣꯛꯈ꯭ꯔꯦ." ꯉꯥꯟꯕ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯍꯧꯖꯤꯛꯇꯤ ꯋꯥꯕ ꯈꯔ ꯐꯍꯜꯂꯅꯤꯗ꯫ ꯏꯆꯥꯒꯤ ꯃꯄꯥꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯨꯈꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯐꯦꯡꯅꯕ ꯃꯅꯤꯡꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯀꯥꯎꯗꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯅꯔꯛꯏ꯫ ꯃꯤꯂꯤꯅ ꯋꯥꯔꯤ ꯍꯧꯔꯛꯏ, "ꯑꯁ, ꯑꯩꯗꯤ ꯈꯪꯗꯦ, ꯄꯤꯌꯣꯟꯁꯦ ꯌꯥꯝ ꯅꯥꯞꯄꯦ ꯍꯥꯏꯕ." ꯂꯥꯡꯂꯦꯟ ꯇꯞꯅ ꯃꯈꯥꯗ ꯁꯝꯊꯔꯛꯏ꯫ "ꯃꯤꯂꯤꯅ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯗꯥꯏꯅꯦ?"
ꯀꯧꯏꯕꯗꯣ ꯎꯅꯤ ꯈꯟꯕꯗ ꯂꯥꯛꯅꯤꯡꯗꯕ ꯑꯗꯨꯗ ꯈꯝꯕ ꯑꯣꯛꯅꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯂꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯀꯅꯥꯅꯣ ꯈꯝꯕ ꯍꯥꯏꯔꯤꯁꯤꯅ ꯂꯥꯡꯂꯦꯟ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯤ ꯂꯩ ꯉꯔꯥꯡ ꯁꯨꯃꯪꯗ ꯂꯥꯛꯑꯝꯃꯦ ꯑꯩ ꯉꯥꯎꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯔꯥꯡ ꯑꯝꯇ ꯐꯔꯛꯈꯤꯅꯨꯀꯣ ꯑꯣꯖꯥꯁꯤꯡꯅ ꯅꯪꯉꯣꯟꯗ ꯑꯁꯥ ꯊꯝꯃꯤꯁꯦ ꯑꯃꯨꯛ ꯃꯊꯪ ꯅꯤꯡꯈꯥꯏꯈ꯭ꯔꯗꯤ ꯁꯂꯥꯛ ꯁꯥꯖꯅꯤ ꯅꯤꯡꯈꯥꯏꯔꯣꯏꯍꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯊꯝꯃꯒ ꯂꯣꯏꯔꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯍꯦ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯕꯅ ꯉꯥꯟꯕ ꯈꯔ ꯁꯪꯉꯤ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯁꯨꯝ ꯂꯩ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯐꯣꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯌꯦꯡꯗꯅ ꯂꯩ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯈꯤꯡꯍꯜꯂꯒ ꯄꯥꯏꯈꯠꯂꯛꯏ ꯍꯦꯂꯣ ꯉꯥꯟꯕꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯤꯇꯪ ꯀꯥꯛꯅ ꯑꯩ ꯁꯥꯔ ꯊꯧꯕꯅꯤꯅꯦ ꯑꯩꯒꯤ ꯁ꯭ꯇꯥꯐꯇ ꯂꯥꯛꯑꯣ ꯉꯥꯟꯕ ꯑꯣꯖꯥ ꯑꯃꯅ ꯀꯧꯔꯛꯂꯕꯗ ꯎꯄꯥꯏꯗꯤ ꯂꯩꯇ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯂꯒ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯧꯕꯅ ꯆꯪꯂꯣ ꯉꯥꯟꯕ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯃꯛꯀꯦ ꯉꯥꯟꯕ ꯑꯆꯨꯝꯕ ꯑꯗꯨꯝ ꯍꯥꯏ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯖꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕ ꯂꯥꯏꯔꯤꯛ ꯍꯩꯔꯛꯇꯕ ꯍꯥꯏꯕꯁꯦ ꯃꯤꯅꯥꯏ ꯑꯣꯏꯒꯦꯗꯅꯤ ꯑꯗꯨꯅꯕꯨ ꯆꯥꯅꯕ ꯁꯤꯟꯐꯝ ꯐꯪꯏꯅꯤ ꯉꯥꯟꯕ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯤꯅꯣ ꯁꯥꯔꯅ ꯑꯩ ꯀꯧꯕꯤꯕꯁꯦ ꯌꯥꯔꯦ ꯅꯪꯒꯨꯝꯕꯁꯤꯅ ꯇꯧꯕ ꯍꯩꯒꯗꯕ ꯅꯠꯇꯦ ꯃꯥꯂꯤꯁ ꯇꯨꯝ ꯇꯧꯔꯨ ꯂꯥꯎ ꯏꯁꯥꯒꯥꯁꯦ ꯂꯣꯏ ꯇꯦꯛꯑꯦ ꯉꯥꯟꯕ ꯑꯗꯨ ꯏꯗꯤ ꯀꯥꯔꯛꯏ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯊꯧꯕꯕꯨ ꯃꯥꯂꯤꯁ ꯇꯧꯔꯛꯏ ꯊꯧꯕꯅ ꯀꯦꯡꯅ ꯍꯪꯂꯛꯏ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩꯗ ꯉꯥꯎꯁꯤꯟꯅꯗꯅꯒ ꯂꯩꯕ ꯀꯥꯡꯕꯨꯗꯨꯔꯕ ꯐꯔꯛ ꯑꯃ ꯇꯥꯕꯩ ꯇꯝꯃꯛꯇꯕꯒꯤꯅꯤꯗ ꯅꯃꯥ ꯅꯄꯥꯅꯒ ꯅꯪꯁꯦ ꯊꯥꯛꯄꯤꯕ ꯉꯝꯗ꯭ꯔꯤꯔꯕ ꯑꯗꯨꯗꯤ ꯉꯥꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯗꯤ ꯇꯞꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯂꯤꯁ ꯇꯧꯔꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯤꯝ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯗꯤ ꯄꯜꯂꯒ ꯋꯥ ꯉꯥꯡꯉꯛꯀꯅꯣ ꯃꯐꯝ ꯃꯇꯝ ꯊꯕꯛꯁꯤꯅ ꯔꯦꯁꯄꯦꯛ ꯇꯧꯕꯅꯦ ꯔꯦꯁꯄꯦꯛꯁꯨ ꯊꯨꯒꯥꯏꯕꯁꯦ ꯄꯥꯝꯗꯦ ꯊꯨꯒꯥꯏꯍꯟꯅꯕꯁꯨ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯉꯥꯟꯕ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯍꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯊꯨꯒꯥꯏꯗꯣꯏꯕ ꯉꯥꯟꯕ ꯃꯈꯨꯠꯃꯛꯇꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯅꯧꯕ ꯂꯥꯛꯄ ꯄꯤꯌꯣꯅ ꯁꯥꯔ ꯊꯧꯕꯒꯤ ꯃꯀꯣꯛ ꯌꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯄꯥꯝꯂꯅꯨ ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯅꯥꯏꯅꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯗꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯉꯥꯟꯕ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀ꯭ꯂꯥꯁ 12ꯀꯤ ꯔꯨꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯊꯣꯛꯂꯛꯀꯗꯕꯅꯤ ꯔꯨꯝ ꯑꯗꯨ ꯐꯥꯎꯔꯛꯄꯗ ꯑꯩ ꯗꯗꯥꯁꯤꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯉꯥꯟꯕ ꯆꯞ ꯂꯦꯞꯄꯤ ꯍꯥꯏꯐꯦꯠ ꯃꯅꯤꯡ ꯑꯣꯜꯂꯛꯂꯒ ꯉꯥꯟꯕ ꯂꯥꯡꯂꯦꯟꯅ ꯉꯥꯟꯕ ꯃꯣꯃꯣꯟ ꯇꯧꯈꯤ ꯃꯃꯤꯡ ꯑꯗꯣ ꯄꯜꯂꯒ ꯇꯅꯨ ꯃꯥꯒꯤ ꯀꯥꯗ ꯍꯦꯟꯇꯣꯛꯇ꯭ꯔꯦ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯉꯔꯥꯡ ꯔꯤꯅꯥꯅ ꯊꯥꯈꯤꯕ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯌꯦꯡꯉꯤ ꯃꯈꯨꯠꯅꯁꯨ ꯅꯥꯜꯂꯤ ꯋꯥꯈꯜꯗꯁꯨ ꯈꯟꯕ ꯂꯦꯞꯇꯦ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ ꯑꯩꯁꯦ ꯁꯨꯝ ꯈꯥꯔꯛꯇꯣꯔꯤꯕ ꯅꯨꯄꯥꯗꯩ ꯅꯨꯄꯤꯗꯩ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣꯝ ꯂꯣꯏ ꯇꯧꯔꯦ ꯁꯈꯤꯗ ꯀꯅꯥꯝꯇꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯂꯣꯌꯥ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯏ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥꯏꯗ ꯉꯥꯡꯅ ꯈꯨꯄꯥꯛꯀꯤ ꯗꯥꯛꯐꯝ ꯇꯥꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯁꯤꯅ ꯀꯅꯥꯅ ꯇꯧꯔꯤꯕ ꯈꯪꯗ꯭ꯔꯗꯤ ꯇꯣꯛꯑꯣ ꯅꯠꯇꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯥꯗ ꯌꯥꯎꯅꯈꯤꯕ꯭ꯔꯕ ꯁꯤ ꯍꯪꯉꯒ ꯅꯪꯉꯣꯟꯗ ꯀꯩ ꯀꯥꯟꯅ ꯐꯪꯗꯣꯔꯤꯒꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯟꯗꯣꯛꯑꯁꯦ ꯑꯝꯇ ꯍꯧꯒꯠꯀꯦ ꯊꯣꯏ ꯅꯪ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯄꯨꯔꯣꯏꯕꯗ ꯎꯠꯐꯝ ꯊꯣꯛꯄ ꯊꯧꯒꯜꯂꯣꯟꯗꯨꯗꯤ ꯎꯠꯂꯣ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯏꯈꯨꯠꯂꯣꯟ ꯑꯗꯨꯅ ꯍꯥꯏꯖꯔꯤ ꯃꯁꯤꯃꯗꯤ ꯅꯪꯅ ꯄꯤꯌꯣ ꯁꯤꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯅ ꯌꯦꯡꯕꯗ ꯃꯤꯠꯄꯨ ꯄꯦꯜꯍꯟꯕ ꯐꯖꯕ ꯒꯨꯂꯥꯞꯄꯨ ꯅꯪꯅ ꯍꯦꯛꯀꯦꯅ ꯈꯨꯠꯇꯨꯅ ꯂꯥꯝꯁꯤꯜꯂꯕꯗꯤ ꯇꯤꯡꯈꯪꯅ ꯌꯨꯕ ꯇꯥꯕ ꯊꯣꯏ ꯅꯪꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤꯁꯦ ꯆꯤꯡꯅꯈꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤꯗꯤ ꯅꯪ ꯑꯩꯕꯨ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅ ꯎꯍꯜꯂꯣ ꯅꯨꯄꯤ ꯑꯗꯨ ꯊꯃꯣꯏ ꯄꯥꯟꯗꯕꯒꯨꯝ ꯅꯨꯡꯁꯤ ꯈꯪꯗꯕꯤꯒꯨꯝ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯊꯝꯂꯤꯕ ꯂꯣꯌꯥꯒꯤ ꯃꯈꯨꯠ ꯑꯗꯣ
ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡꯅ ꯂꯣꯌꯥ ꯌꯦꯡꯖꯍꯧꯏ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯗꯨꯅ ꯉꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕ ꯇꯧꯔꯤꯉꯩ ꯍꯜꯂꯝꯃꯒꯦ ꯉꯁꯤꯗꯤ꯫ ꯉꯥꯟꯕ ꯅꯣꯡꯃꯤ ꯌꯦꯡꯊꯣꯔꯛꯏ꯫ ꯍꯣꯔꯦꯟ ꯐꯣꯟꯗꯣ ꯈꯔ ꯄꯥꯏꯔꯛꯑꯣ꯫ ꯃꯤꯔꯦꯝꯅꯤꯅ ꯑꯩꯈꯣꯏꯗꯤ ꯇꯧꯐꯝ ꯂꯩꯇꯦꯕ꯫ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯍꯣꯏ ꯆꯠꯂꯝꯃꯒꯦꯀꯣ꯫ ꯂꯩꯆꯤꯜ ꯆꯠꯈꯤꯕꯒ ꯉꯥꯟꯕꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯏ꯫ ꯂꯩꯆꯤꯜ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯑꯩꯒꯥꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯦꯅꯦ꯫ ꯅꯣꯡꯃꯇꯗꯤ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯇꯦ ꯀꯥꯏꯅ꯫ ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯦꯅ ꯅꯪꯗꯤ ꯇꯧꯔꯛꯄ꯭ꯔꯣ ꯏꯕꯦꯝꯃ? ꯌꯥꯔꯦ ꯀꯩ ꯇꯥꯟꯅꯁꯦꯕ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯏꯕꯦꯝꯃ ꯑꯩ ꯂꯥꯛꯀꯦ ꯇꯧꯕ ꯑꯗꯨꯗ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯒꯦ ꯇꯧꯖꯕ꯫ ꯂꯦꯡꯕꯤꯔꯛꯑꯣ ꯌꯥꯅꯤꯌꯦ ꯑꯩꯗꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯣꯜꯋꯦꯁ ꯑꯦꯚꯥꯏꯂꯦꯕꯜ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯑꯀꯥꯏꯕ ꯃꯜꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯄꯨꯜꯂꯝꯃꯤ꯫ ꯋꯤꯁꯄꯔꯅ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯅ ꯀꯅꯥꯅ ꯇꯧꯕ? ꯂꯦꯗꯤꯁꯨ ꯅꯨꯃꯤꯠꯇꯨꯗꯩ ꯊꯧꯗꯣꯛꯇꯩ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯈꯥꯕꯅ ꯂꯦꯗꯤꯅ ꯂꯣꯌꯥꯕꯨ ꯎꯕ ꯃꯐꯝꯗ ꯍꯥꯠꯂꯣꯅ ꯁꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯋꯤꯁꯄꯔꯅ ꯋꯥ ꯉꯥꯡꯅꯕ ꯃꯌꯥ ꯀꯥꯊꯣꯔꯛꯄꯒ ꯂꯦꯗꯤꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯊꯤꯟꯊꯗꯦ ꯋꯤꯁꯄꯔ ꯄꯠ ꯄꯥꯏꯈꯠꯂꯒ ꯍꯦꯂꯣ ꯂꯦꯗꯤ, ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯥꯔ ꯒ꯭ꯔꯨꯞ꯫ ꯆꯩꯊꯠꯂꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯋꯤꯁꯄꯔꯅ ꯍ꯭ꯋꯥꯠ ꯃꯇꯧ ꯀꯔꯝꯅ ꯅꯪ ꯈꯪꯕ꯭ꯔꯥ? ꯋꯤꯁꯄꯔ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯗꯤ ꯂꯦꯗꯤ ꯂꯣꯌꯥꯗ ꯄꯨꯍꯜꯂꯁꯦ꯫ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯁꯨꯗ ꯃꯥ ꯌꯥꯎꯍꯜꯂꯔꯣꯏ꯫ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯊꯥꯅꯤꯜꯗ ꯍꯥꯏꯈ꯭ꯔꯣ꯫ ꯑꯣꯀꯦ ꯂꯦꯗꯤ, ꯕꯠ ꯊꯥꯅꯤꯜꯗꯣ ꯃꯤꯠ ꯅꯥ ꯁꯤꯡꯗꯦꯅꯦ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯉꯝꯅꯕ ꯇꯧꯈ꯭ꯔꯣ꯫ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯩ ꯊꯝꯃꯦ꯫ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤꯕꯒ ꯋꯤꯁꯄꯔ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪ ꯄꯨꯒꯦꯔꯥ? ꯑꯩ ꯁꯪꯗ꯭ꯔꯦ ꯊꯥꯅꯤꯜ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ꯫ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯁꯤꯌꯔ ꯈꯔ ꯈꯥꯏꯕ ꯑꯗꯨꯅꯤ꯫ ꯉꯥꯟꯊꯣꯏ ꯂꯩꯆꯤꯜ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯂꯩꯆꯤꯜꯅ ꯉꯥꯟꯊꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯑꯁ ꯏꯍꯣꯏ ꯍꯪꯒꯣꯏꯔꯦꯗ ꯂꯥꯛꯇ ꯀꯨꯏꯔꯕꯅꯤꯅ꯫ ꯍꯪꯒꯣꯏꯔꯝꯃꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯐꯝꯗ ꯀꯨꯏꯔꯦ꯫ ꯑꯅꯤ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯅꯪ ꯋꯥꯔꯤꯒ ꯑꯝꯇ ꯏꯗ꯭ꯔꯕꯣ? ꯀꯥꯏꯗꯩ ꯏꯕꯒ ꯁꯪꯕꯅꯣꯗ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯊꯕꯛ꯫ ꯏꯁ ꯅꯨꯃꯤꯗꯥꯡꯗꯤ ꯇꯣꯀꯤꯡꯒꯤ ꯊꯕꯛ ꯇꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯗꯨꯁꯨ ꯊꯕꯛ ꯑꯃꯅꯤ꯫ ꯂꯣꯌꯥ ꯂꯩꯈꯤꯕ꯭ꯔꯣ? ꯃꯤ ꯅꯨꯄꯤ ꯂꯩꯈ꯭ꯔꯦꯀꯣ꯫ ꯈꯪꯉꯤꯍꯦ ꯁꯨꯝ ꯍꯪꯕꯅꯦ ꯃꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗꯧ ꯃꯥꯟꯕ꯫ ꯌꯥꯔꯦ ꯇꯅꯨ ꯀꯧꯔꯛꯎꯔꯥ? ꯌꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯅꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯂꯛꯏ꯫ ꯆꯦ ꯑꯩ ꯑꯁ꯭ꯋꯥꯏꯕꯧꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯝꯃꯣꯗꯅ꯫ ꯃꯥꯅ ꯆꯦꯗ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕ꯫ ꯂꯩꯆꯤꯜꯅ ꯈꯔ ꯅꯨꯡꯉꯥꯏ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯇꯅꯨ ꯊꯣꯛꯈꯤꯕꯒ ꯏꯆꯜ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯐꯝꯃꯝꯃꯣ ꯑꯩꯈꯣꯏꯒꯤꯗꯣ ꯁꯥꯎꯔꯝꯃꯅꯤ ꯀꯣꯜ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯂꯩꯆꯤꯜ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯑꯩꯗꯣ ꯈꯔ ꯊꯦꯡꯂꯦꯕ ꯑꯗꯣ ꯃꯤ ꯂꯥꯛꯑꯦꯕ ꯍꯣꯔꯦꯟ ꯇꯞꯅ ꯇꯧꯔꯛꯀꯦ꯫ ꯑꯁ ꯍꯣꯏ ꯑꯗꯣ ꯐꯣꯟ ꯊꯝꯃꯝꯗꯥꯏꯁꯤꯗ ꯂꯤꯞꯁꯇꯤꯛꯇꯣ ꯑꯝꯇ ꯐꯣꯟꯗ ꯇꯩꯍꯟꯕꯤꯔꯝꯃꯣ꯫ ꯑꯩ ꯂꯤꯞꯁꯇꯤꯛ ꯁꯪꯗꯦꯀꯣ꯫ ꯉꯁꯥꯏꯗꯤ ꯉꯥꯡꯁꯛ ꯉꯥꯡꯈꯤꯗꯥꯏꯅꯦ꯫ ꯉꯥꯡꯗꯦ ꯌꯥꯔꯦ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯗ ꯆꯨꯞꯄꯤ꯫ ꯉꯥꯟꯕ ꯅꯣꯡꯃꯤ ꯐꯣꯟ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯈꯥꯕ ꯊꯥꯅꯤꯜꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯥꯅꯤꯜ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ꯫ ꯈꯥꯕ ꯑꯩ ꯊꯕꯛꯇꯨ ꯊꯥꯗꯣꯛꯄ ꯀꯨꯏꯔꯦ ꯂꯣꯌꯥꯗꯁꯨ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ? ꯅꯪꯅ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯗꯤꯗ ꯄꯔꯃꯤꯁꯟꯁꯨ ꯂꯧꯈꯤꯗꯦ꯫ ꯄꯨꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯄꯨꯔꯔꯣꯏ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯀꯦꯜꯂꯦꯗꯅ꯫ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯨꯅꯦ꯫ ꯏꯁꯥ ꯈꯛꯇꯪ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜꯇꯕꯨ ꯄꯥꯝꯂꯤꯉꯩ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯀꯪꯂꯩꯖꯥꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯥꯡꯍꯜꯂꯤꯕ, ꯃꯤꯀꯣꯛ ꯃꯤꯊꯪ ꯇꯥꯟꯅꯖꯔꯤꯕ, ꯂꯥꯏꯔꯤꯛꯇ ꯃꯀꯣꯛ ꯊꯪꯂꯝꯕ ꯀꯌꯥ
ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯥꯡꯍꯜꯂꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ. ꯅꯪꯁꯨ ꯃꯩꯇꯩꯅꯤ. ꯑꯩꯁꯨ ꯁꯟꯗꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯝꯂꯅꯤ. ꯈꯥꯕꯅ ꯑꯣꯀꯦ, ꯑꯗꯨꯗꯤ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯏ ꯇꯥꯕꯅꯤ. ꯐꯣꯟ ꯑꯗꯨ ꯋꯤꯁꯄꯔꯅ ꯇꯥꯞ ꯂꯥꯛꯂꯒ ꯑꯍꯣꯏ, ꯁꯥꯎꯒꯅꯨꯀꯣ. ꯅꯪ ꯑꯁꯤꯃꯇꯗꯤ ꯄꯨꯔꯝꯃꯣ, ꯑꯗꯨꯒ ꯅꯪ ꯂꯦꯞ ꯇꯧꯔꯣ. ꯅꯪꯗꯤ ꯃꯩꯇꯩ ꯁꯥ ꯅꯠꯇꯦ. ꯅꯪꯗꯤ UKꯗꯩ ꯂꯥꯛꯄꯅꯤ. ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯕꯨ ꯅꯨꯡꯁꯤꯕ ꯈꯪꯂꯝꯃꯣꯏ. ꯁꯣꯔꯤ, ꯑꯩ ꯇꯣꯛꯆꯔꯦ. ꯍꯦꯗꯣꯛ, ꯅꯪꯕꯨ ꯊꯥꯛꯄꯤꯔꯛꯄ ꯃꯄꯨ ꯈꯪꯗꯕ ꯁꯥꯔꯤꯌꯦ. ꯁꯂꯥꯝ ꯃꯩꯇꯩ. ꯑꯁꯂꯦ. ꯑꯅꯤꯜ ꯁꯥꯎꯒꯠꯂꯛꯏ. ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯅ ꯉꯥꯡꯕꯅ ꯑꯃꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯡꯂꯨꯞ ꯑꯄꯨꯟꯕꯗ 시들ꯛꯂꯕꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ. UKꯗꯩ ꯂꯥꯛꯄ ꯆꯪꯖꯐꯝ ꯂꯩꯇꯕ ꯃꯅꯤꯄꯨꯔꯗ ꯆꯪꯖꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯕꯨꯁꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯗꯣ. ꯍꯦ, ꯃꯤꯅꯥꯏ. ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯕꯅꯤ, ꯅꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯍꯥꯏꯕ ꯅꯠꯇꯦ. ꯒꯨꯗ ꯕꯥꯏ. ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯈꯤ. ꯋꯤꯁꯄꯔ ꯁꯥꯎꯅ ꯊꯥꯅꯤꯜ, ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯀꯤꯜ ꯇꯧꯒꯗꯕꯅꯤ. ꯁꯣꯝꯗꯅ ꯇꯅꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯂꯣꯌꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯔꯛꯏ. ꯑꯗꯨꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯃꯨꯕ ꯑꯃ ꯐꯥꯎꯗꯣꯔꯛꯄ ꯑꯗꯨ ꯒꯥꯔꯤ ꯑꯗꯨ ꯅꯣꯡꯕꯥꯟꯒꯤꯅꯤ. ꯇꯅꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯩ. ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯕ ꯐꯪꯗꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃꯗꯤ ꯇꯣꯡꯉꯤ ꯍꯥꯏꯕ ꯈꯪꯉꯤ. ꯇꯥꯟꯅꯕ ꯃꯥꯟꯍꯟꯗꯕꯤ ꯃꯑꯣꯡꯗ ꯇꯞꯅ ꯇꯥꯟꯅꯔꯛꯄꯅ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ. ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥꯝꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯕꯥꯟꯒ ꯈꯥꯕꯒ ꯀꯨꯝꯊꯔꯛꯏ. ꯅꯣꯡꯕꯥꯟ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯒ ꯑꯉꯥꯎꯕꯤ ꯃꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯆꯤꯡꯊꯣꯔꯛꯏ. ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯃꯥꯜꯂꯤ, ꯑꯉꯥꯎꯕꯤꯁꯨ ꯃꯥꯜꯂꯤ. ꯃꯤꯁꯨ ꯇꯥꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯕ ꯐꯪꯂꯛꯏ. ꯑꯩ ꯉꯥꯎꯗꯤꯌꯦ. ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯍꯥꯠꯄꯗꯨꯅꯤ. ꯑꯩꯒꯤ ꯏꯆꯥꯅ ꯅꯈꯣꯏꯅꯤꯕꯨ ꯍꯥꯠꯄꯗꯨꯅꯤ. ꯑꯩ ꯆꯠꯀꯦ. ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯀꯥꯞꯂꯤꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯋꯥꯈꯜ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯍꯦꯟꯅ ꯀꯟꯅ ꯀꯟꯅ ꯈꯣꯜꯂꯥꯎ ꯂꯥꯎꯈꯠꯂꯛꯏ. ꯑꯃꯝꯕ ꯀꯥꯗꯨꯗ ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ. ꯃꯤꯐꯠꯇ. ꯃꯈꯨꯠ ꯄꯨꯁꯜꯂꯤ. ꯃꯈꯣꯡꯒ ꯃꯆꯤꯟꯒ ꯑꯗꯨꯗꯤ ꯊꯥꯗꯣꯛꯂꯤ. ꯃꯆꯤꯟ ꯑꯗꯨꯁꯨ ꯅꯝꯗꯅ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ. ꯈꯥꯕ ꯅꯣꯡꯕꯥꯟꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ. ꯑꯁꯤꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯁꯦ ꯉꯁꯥꯏꯗꯩꯅꯤ. ꯑꯩꯈꯣꯏꯕꯨ ꯁꯤꯟꯅꯕ ꯃꯥꯜꯂꯦ. ꯅꯣꯡꯕꯥꯟ ꯐꯠ ꯂꯩꯊꯣꯔꯛꯏ. ꯇꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯇꯥꯔꯠ ꯈꯪꯇꯧ ꯇꯧꯏ. ꯅꯣꯡꯕꯥꯟꯅ ꯍꯣꯏ, ꯑꯁꯤꯐꯥꯎ. ꯉꯥꯟꯊꯣꯏ ꯂꯩꯆꯤꯜ ꯍꯣꯏꯗꯩ ꯍꯟꯈ꯭ꯔꯦ. ꯂꯣꯌꯥ ꯀꯨꯝꯊꯔꯛꯂꯒ ꯏꯆꯦ, ꯑꯃꯗꯨꯗꯤ? ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯅ ꯍꯥꯏꯔꯤꯕ. ꯑꯣ, ꯆꯦ ꯀꯥꯎꯕꯅꯤ, ꯍꯥꯏꯔꯝꯃꯦ. ꯍꯥꯏꯔꯝꯗꯕ ꯋꯥꯍꯩꯗ ꯍꯥꯏꯔꯝꯂꯦ ꯍꯥꯏꯖꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯈꯠꯈ꯭ꯔꯦ. ꯏꯆꯦ, ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯥꯟꯅꯖꯍꯧꯔꯣ ꯋꯥꯔꯤꯗꯣ. ꯂꯣꯌꯥ ꯃꯊꯛꯇ ꯀꯥꯈꯠꯈꯤ. ꯂꯩꯆꯤꯜꯅ ꯑꯁ, ꯈꯪꯗꯦꯍꯦ. ꯑꯩꯁꯨ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯂꯛꯂꯦ. ꯆꯦꯜꯂꯁꯦ ꯍꯥꯏꯔꯦ ꯑꯩꯅ. ꯑꯃꯨꯛꯁꯨ ꯇꯟꯕ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯌꯦꯡꯁꯦ. ꯑꯁꯦꯡꯕꯩ? ꯅꯩꯔꯦꯅꯦ. ꯉꯥꯟꯕ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ. ꯂꯩꯆꯤꯜ ꯃꯈꯥ ꯇꯥꯔꯛꯏ. ꯌꯥꯝ ꯍꯔꯥꯎꯈꯤꯅꯨꯀꯣ. ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯗꯤ ꯅꯪ ꯆꯦꯟꯅꯤꯡꯉ ꯆꯦꯟꯖꯧꯅ. ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ. ꯌꯥꯔꯦꯁꯦ, ꯑꯩ ꯊꯝꯃꯒꯦꯕ. ꯊꯕꯛ ꯌꯥꯝ ꯂꯩꯔꯦ. ꯍꯣꯏ ꯍꯣꯏ, ꯊꯝꯖꯔꯣ. ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ. ꯂꯣꯌꯥ ꯃꯥꯒꯤ ꯀꯥꯗ ꯀꯔꯤꯅꯣ ꯀꯣꯏꯊꯤ ꯊꯤꯔꯤ. ꯐꯪꯂꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯈꯨꯟꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯈꯨꯗꯣꯞꯅꯤ. ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯧꯏ. ꯈꯨꯗꯣꯞꯁꯦ ꯀꯅꯥꯒꯤꯅꯣ? ꯂꯦꯗꯤ ꯀꯅꯥꯅꯣ? ꯈꯥꯕꯒ ꯃꯤ ꯈꯔꯒ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯅꯣꯡꯃꯩꯗꯤ ꯀꯥꯞꯇꯦ. ꯀꯥꯞꯈ꯭ꯔꯕꯗꯤ ꯃꯤꯁꯤꯡꯅ ꯇꯥꯈꯤꯅꯤ ꯈꯪꯕꯒꯤꯔꯥ? ꯇꯅꯨꯅ ꯀꯩꯅꯣ? ꯁꯠ ꯌꯥꯔꯣꯃꯤ, ꯑꯩ ꯁꯤꯗꯣꯔꯤꯕꯣ? ꯈꯥꯕ ꯑꯆꯧꯕ ꯆꯩꯁꯥꯡ ꯑꯃ ꯀꯥꯔ ꯑꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ. ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ. ꯀꯥꯔ ꯑꯗꯨꯒꯤ ꯐ꯭ꯔꯟꯠ ꯃꯤꯔꯔ ꯑꯗꯨꯗ ꯆꯩ ꯑꯗꯨꯅ ꯙꯨꯞ ꯍꯥꯏꯅ ꯇꯥꯏ. ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯔ ꯀ꯭ꯔꯦꯛ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ. ꯈꯪꯍꯧꯗꯦ. ꯏꯁꯇꯥꯔꯠ ꯑꯗꯨ ꯈꯪꯌꯥ ꯌꯥꯔꯛꯑꯦ. ꯍꯦꯛꯇ ꯉꯪꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯊꯧꯈ꯭ꯔꯦ. ꯇꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯣꯔꯛꯏ. ꯊꯪꯅꯕ ꯃꯤꯀꯨꯞꯇ
ꯃꯁꯥꯗꯣ ꯄꯥꯈꯠꯄꯗ ꯂꯩ ꯌꯥꯗ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯅꯝꯕꯔꯁꯤ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯅꯣꯡꯃꯥꯅ "ꯃꯤꯊꯤꯕꯣꯡ, ꯅꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯅꯥꯟꯊꯣꯛꯍꯜꯂꯤꯗ꯫ ꯅꯣꯏꯁꯦ ꯆꯥꯛ ꯌꯥꯝ ꯆꯥꯕꯗ ꯑꯣꯏꯅꯦ." ꯈꯥꯕꯅ "ꯃꯊꯪ ꯃꯥ ꯈꯪꯅꯤꯕ." "ꯍꯩꯒꯗ, ꯅꯪ ꯃꯥ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯉꯥꯏꯈꯣ, ꯅꯝꯕꯔꯒꯥꯇꯤ ꯈꯪꯍꯧꯕ꯭ꯔꯥ?" ꯈꯥꯕ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ "ꯎꯍꯧꯗ꯭ꯔꯦ." ꯅꯣꯡꯕꯥꯟ ꯈꯥꯕꯒꯤ ꯂꯨꯈꯝ ꯑꯃꯗ ꯈꯨꯄꯥꯛꯅ ꯁꯦꯠꯆꯤꯜꯂꯤ꯫ "ꯒꯗꯥ, ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ." ꯃꯈꯣꯏ ꯑꯅꯤꯒ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯑꯗꯨꯒ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯇꯅꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯂꯦꯞꯇꯦ꯫ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯕꯨ? ꯑꯗꯨꯒ ꯃꯈꯣꯏꯒꯅ ꯀꯔꯝꯅ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯔꯥ? ꯂꯩꯔꯒꯅ ꯀꯔꯤꯒꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯕ ꯐꯪꯗꯕ? ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩ ꯊꯕꯛ ꯈꯔ ꯍꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯒꯥꯔꯤꯗꯣ ꯃꯌꯨꯝꯗ ꯆꯪꯗ ꯋꯥꯛꯁꯣꯞ ꯑꯃꯗ ꯊꯧꯖꯤꯜꯂꯛꯏ꯫ "ꯏꯌꯥꯝꯕ, ꯁꯤ ꯍꯧꯖꯤꯛ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ?" "ꯊꯦꯡꯒꯗꯕ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ." "ꯑꯣ, ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ." ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯃꯌꯨꯝ ꯇꯝꯅ ꯋꯥꯍꯪꯒ ꯂꯣꯏꯅꯕ ꯄꯥꯎꯈꯨꯝ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯍꯜꯂꯛꯏ꯫ ꯒꯥꯔꯤ ꯑꯗꯣ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯄꯒ ꯂꯣꯌꯥ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯅꯨ ꯀꯨꯝꯊꯔꯛꯂꯒ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯣꯏꯒꯤ ꯇꯧꯏ꯫ ꯂꯣꯌꯥ ꯁꯨꯛꯂꯞ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯒ "ꯃꯃꯥꯏꯁꯤꯗꯤ ꯀꯃꯥꯏ ꯀꯥꯏꯔꯤꯕ?" "ꯒꯥꯔꯤꯗꯣ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯈꯥꯝꯂꯝꯕ, ꯑꯗꯨꯗ ꯃꯁꯥ ꯑꯃ ꯇꯦꯛꯂꯒ ꯇꯥꯔꯛꯄ ꯃꯥꯜꯂꯦ." "ꯌꯥꯔꯦ, ꯄꯨꯡꯁꯦ ꯊꯦꯡꯂꯛꯄꯁꯤꯗ ꯉꯥꯏꯔꯝꯕꯅꯦ." ꯇꯅꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯣꯌꯥ ꯆꯪꯂꯛꯄꯗ ꯇꯅꯨ ꯁ꯭ꯇꯤꯌꯔꯒꯤ ꯇꯪꯈꯥꯏ ꯌꯧꯅ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯣꯌꯥꯁꯨ ꯀꯥꯈꯠꯅꯕ ꯍꯧꯔꯛꯄꯗ ꯇꯅꯨ ꯁꯤꯠꯂꯒ ꯃꯈꯥꯗ ꯍꯥꯏꯊꯔꯛꯏ꯫ ꯂꯣꯌꯥꯁꯨ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯒ ꯇꯅꯨꯕꯨ ꯉꯥꯛꯈꯤ꯫ ꯇꯅꯨ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯈꯞ ꯑꯃꯨꯛ ꯄꯥꯡ ꯂꯣꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯇꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯇꯅꯨꯒꯤ ꯆꯤꯟꯕꯥꯟꯗꯩ ꯋꯥꯍꯩ ꯑꯗꯨ ꯊꯣꯛꯂꯛꯈꯤ, ꯅꯨꯡꯁꯤꯕ ꯋꯥꯍꯩ꯫ "ꯂꯥꯏꯔꯦꯝꯕ,